ngasi gi oiba tongan tongan ba page kharagi post seng collection tawbagi manungda iduning thawhairiba page asina phongtokpagi matung ina 2023 Assam gi delimitation criteria sing yenglagadi Manipur gi AC delimitation da Thoidokpa Ahongba Leiroi haiba wafam asina ahanbo ina miyamda kadol tamjage amadi video asibu meng tabiri ba punamapu Loktak Mapao updates ki mekaidagi taramna okchabaga loinana ikai kumna butchari amasong soiki lankibada ngakpiyo haiba wafam thamjari 2023 Assam gi delimitation criteria sing yenglagadi Manipur gi AC delimitation da Thoidokpa Ahongba Leiroi SC ST population yenglaga SC ST seat reserve kara hengalakpa yai tawbadati district amagi boundary cross tawraga anoba AC sembadi delimitation commission gi guideline ta yade district ki manungda AC delimitation tawba khaktani hokjiki oinadi Manipur gi assembly seat masing hengatpagi maung udri adumak putungda Manipur gi assembly constituency 70 amadi Lok Sabha MP ahum surakpagi projection di uba phangi Jiribang Kaksing Sandel Technopol Tamelong Phungyar Faijol district singda AC masing hengalakpa yai density of population per square kilometer category ABCD based on population geographical compact area physical features existing boundary of administrative unit facilities of communication transportation public convenience hariba sing asi delimitation tawbagi ki indicator singni diagi parliament house anoba sariba asi hanagi parliament house asida delimitation torpa taragadi MP pampam leitre haibagini 1971 population base year tawraga semkiba delimitation da Lok Sabha da MP masing 543 oiri hairiba 543 asi India gi population 55 crore oiringai gini hauzik 145 crore population oire yamna tuna 165 dagina 170 crore population oiragani aduna MP masing hengat hanbagi tangai fadaba leire anoba delimitation da projected MP masing asi 848 MP oiragani adumakpu hauzik mak MP masing hengat hanba haibagi decision leitri 2023 Assam delimitation asi yenglagadi MP masing hengat kiroi haina takli Assam gi delimitation da assembly AC amadi parliamentary AC amata hengatte district manungda internal AC boundary adjustment tawba khaktani population khakta base tawraga delimitation tawba taragadi South India North East amadi North India gi population control mapung phana tawba state singi political representative power hanthari projected delimitation da population control tawdaba UP MP Bihar Rajasthan da MP masing yamna hengatle aduga population control tawraga chatpa state singda minus MP oibasu yaure aduna delimitation gi criteria asi population khakta da holoi dauri Amit Shah na phongdokiba wafam amada delimitation asi proportionate rate pro rate calculation gi matung ina state khuding makta benefit laigani hairi adumakpu MP increase tawbagi pro rate honanaba criteria indicator singdi specify tawdri Manipur su Lok Sabha MP ahum sonbina ba demand torokliba asi kuirabani chahi kayadagi 100 representation pirakhibani makhoina tawriba projected delimitation asi dadi North East ki MP masing hengatpagi wa yaudri makha satrakpada news link imphal hairiba PSSC gi post amani khak lokhotcharaga miyamda khodol tamjage Mizoram gi capital da leiba Aizol police station da Mar student association ahungi mathakta zomi ga khananaba irang sagali haiduna ain gi oiba thabak pakhetpina ba Aizol da leiba paite macha amana complaint file tawrakre hairi association ahum madudi Mar student association Silung Mar student association Aizol Mar student association Kolasip Silung amasung Kolasip asi Mar yam taba maphamni Mizoram da wathok asi Young Mizo association na kanna chenbadagi yasenna kre hairi zomi gentleman amana pakhatpa wajaba jani haiba wafam phongdokli PSSC gi makhatana Jiribam MLA MD Achap Udinna Bekrada taba Marlonba Bengali da khulaipi aduga Bengali singduna Bekrada maitai gi yum maitha ki haiba jiri apunba lupna maral sirakli mahakna meeting kaya tawduna sel gi tengbang amasong atai polam seng mateng pangki maitai gi mayokta haiba jiri apunba lupki wafam thamli makha satarakpada AT General Headquarter gi PRO oina thawpubiriba Robin Mangang khairakpang gi PS gi post amakaktang lokhotcharaga thamjage Pitribi da maitai nupi gi thauna lingjen pijet chakcha hauna lichat maku matai da utpa thogalon bebar kana amattana changjamnaba ngambanate hojiksu madubu ngakna chatpa maitai nupi kaya ama leiri adubu prada marumda lotuna leibi mafi thongdabi laikang tarajan jimchanabi hakchang gi kayat khudingmak uthokpi jumba chongbi tharak yanbi kayana loina mangthohale masi aikoina sum yengduna leiragadi yai haiduna maitai nupi khudingmak tinchinar oi haidningai leite senjau paiba lebak ki phamnaiba kaya amadi khulai paiba miyoi kayana maning the back tawraga leiba khubomda ijat yonbi shaenbi lindawbi kaya amasu leiri
ijat asigi oina pulapki oina akanba athingba ama thamdragadi yeknabana loishinkidrasu aikoi masana adum loikragani soidrabani haiba wafam phongdokli makha satarakpada kwakaitel 360 hairiba page asigi post ama khaktang lokhotjaraga thamjage gari macha amada kanglatombi phawduna kangpokpi chatnaba honaramba miyoi ani security force na kanhaure amade sengmai police ta sinnakre miyoi singasi kumbi kangjaibung mapadagi wahengbam robin kumar chahi yankhai gumdoi amade kumbi makha lekai dagi moirang tem pomhenba chahi kungamapan kawi hairi makha satarakpada national highway 2 amadi national highway 37 da pochai puduna lakpa gari imphal da thunglari hairi national highway 2 amadi national highway 37 da lamdam asigi tangai fadana nomada changdraba yadraba pochai puduna lakpa gari samaga nipu manga amadi chahunga mari hairiba lambi asida apanba yaudana pusilakre makatana pochai pusilakpada khudongthiba thoktanabagi damak chingningai oiba mafamsingda security force na akanba section tharang lokhatkhi manipur district punamakta pamdaba thodok thoktanabagi damak chingamasung tamda punna checkpoint chamaga nipan hangduna achat ongsing check tawbagi thabak sathakre haina manipur police control room na thadorokpa cherola mana khangalakli makha satharakpada nungthil pausi gi sipong ama oiriba pauzel dagi lokhotjaraga thamjage voter id da aadhar card link tawduna yamna kupna verification tawnaba hanagi cm birena taksilakli kumja 2019 da phongkiba manipur gi electoral verification program gi matung ina hana sasinaba voter lising umputare kachani pan nipuga mari laukthokkiba asidagi voter ID da Aadhar card link tawduna yamna kupna verification tawna bahanagi chief minister amuk hana chief minister oirakani haina thajanariba nongthomam birena taksilakli panba yabadi manipur gi district ama khakdadagi sasinaba voter lising kunga mariga chatru kuntraga taruk thengnakiba asida takpadi electoral roll da chauna asoiba leire haiba utholakpani hanagi chief minister n birena election commission gi electoral photo identity card epic ka Aadhar card ka link tawna bagi kongthang asi taramna oi masidagi asengba achumba semdokpa ngamduna sasinaba amadi oidaba kayadagi ngakthokpa ngamlagani adum oinamak Aadhar paribasing asisu sasinaba yauribra haibadu ningthina kupna thidokpa amadi changani haukiba matam kharada Aadhar card asi ain kaina voter list ta maming hapchinnaba sijinnaba thengnakhre electoral integrity ngaknabagi damak Aadhar card amadi voter id link tawhanba asi mathau yamna tai haiba wafam phongdokli makha satharakpada nungthil pausi gi sipongama oiriba kangla paudagi lokhotjadaga thamjage ireibak asi tugainaba temchingna rakpa asi puwari danda kesina khwaidagi hena chawbani haiba RK Migen gi wafam thamjage mitei athawbasing semgat lamba ireibak asi machet tara tugainaba temchingna rakpa asi puwari danda kesina khwaidagi hena chawbani haina UNLF ki hanagi chairman RK Migen na phongdokre haukiba chahi 2023 gi July gi anida kumbi AC gi khujuman tabi gi chingthakta kuki khulai paibasingna landarakpada thawaina pontha pikraba khulngakpa ningombam ibomcha mitei haubam ibomcha mitei amadi naurem rajkumar gi ningsing yumbi maikum hangdokpagi thorumga mari leinana wafam asi RK Migen na phongdokkibani peace committee kanglaipak manipur na sinduna leptana chatharakpa thawbasinggi ningsing yumbi maikum hangdokpagi thorum atuda RK Migen na makhatana hai sahi lisang kayadagi hauna khundaduna leiraknaba maitai phurupta landa silakpa haibasigi nungi oiba wanthok chawna lei kuki na maitai da landarakpagi wakak nattana manipur asi machet tana thugainaba honarakpa thorangni haibasi miyamna sumayek sengna khangbagi tangai fadaba lei thorang asi maithiba pinaba aikoi sem saduna leigadabani hainasu mahakna makhatana phongdokhi thoram aduda ichamgi founder amasung hanagi president nongthomam rajendro boy peace committee kanglaipak ki president rajesh mitai committee asigi women wing gi member sing special 50 ki member sing amadi khujuman tabi ki khunja sing su saruk yakhi hairi makhatana Sisipur district ta thamjankhiba curfew na miyamda chawna akaiba pire Churachandpur da maramasung jomi phurup ani gi marakta irang tholakpadagi miyoi ama laikidaba amadi kaya amana sopan nangkiba aduga mari leinana Churachandpur district ta curfew thamjankhiba aduga mari leinana district adugi miyam mahausa gi punchi da chawna akaiba pire hojik district asida curfew gi athingba thamjankhiba na maram oiraga district asigi manung chana laiba school college bank business establishment sing amasung maru oiba kaichel ayamba thonglonari district asida gari tok sasin tawbagi changka hena nemba thengnari district asida security force na makhatana pamdaba thodok sing thoktuna ba akanba maong na mikup na humsingna ngaksenbagi tabak chathari ningsingba yabadi irang aduda masagi chahi 52 rom suraba laro pui
Pakhumate kauba miyoi ama laikidabani amadi miyoi kayana asopan nangkibani irang adu laksinabagi security force na Churachandpur town da flag march satuna miyamda yumdagi mapal tholoktanaba kangankibani amaromda Jomi Student Federation asu thodok adugi mayokta emergency shutdown chatharibani makha satharakpada nungthil pawse gi sipong ama oidiba pandamdagi lakhotjaraga aroiboina kodol damjagi border fencing gi mayokta ancham gi makhada naga mairoi singna khongchat chatkre border fencing gi mayokta amadi free movement regime FMR lokthokibagi All Naga Student Association Manipur Ancham gi miyeng makada Manipur da leiriba Naga Mairoi singna saruk yaduna santi oiba khongchat ama ngarang Tengnopal district ki en chatang village satkre Ancham gi makada punna chapminariba Manipur da leiba tongan ba Naga Mairoi loop taraga mapanna punna saruk yaduna chatkiba khongchat aduda Naga gi homeland da ngangkhoi sambal khaba yaroi free movement regime FMR lokthokpa yaningdi haiba kholaw lawbaga loinana FMR hanagum chanalu nagagi traditional boundary khangdana border fencing toba yaroi haina kholaw singlawki khongchat adugi presidential oiba warol piraduna ansamgi president ti angte sangna hai India amasung Myanmar anigi ngangkhoi paringda khundariba naga singbu India government na imaginary line amana naga miyabu tokai tahale maramasina naga singi asengba traditional boundary masak khangdana India government Naga area da Indo-Myanmar border fencing khanaba tharang asigi mayokta Naga loop sing amadi maru oina satangi khunja singna punna leminasi haiba wafam thongki khongchat aduda saruk yakiba Naga Mairoi loop 18 gi luchingba singna ansamgi president gi wafam sogotpaga loinana Naga area da asengba traditional boundary khangdana ngangkhoi shambal khabagi mayokta amadi free movement regime amuk hanna chanhangadabani haiba sida state asida leiriba Naga pudamakna amat oina leminasi haiba wafam sing thamki ansamgi wangangloi Andrea Analna Eastern Marine Community amasung satangkhulgi khunjasing na ngangkhoi sambal khabagi mayokta changsileba tabaksingbu thagatpa phongdoki amadi achumba sigidama aikoi pun leminasi nagagi ipa ipuna thambiramba labdi naga miyam ngak sengadabani haina phongdoki en chantangkhuldagi lamthadana chatkiba khongchat adu ngangkhoi sambal kharakliba mafam phawba chattuna thabak adu bulepnaba mafam aduda protest tawki khongchat aduda naga area da asengba khangdana ngangkhoi sambal khaba yaroi free movement regime amuk hana chana lu haiba play card chengpu bagal loinana kholaw singlawki haibo phamasi thamjaraga ngasigidi matang sai da losinjari